ꯀꯗꯥꯏꯗꯕꯨ ꯊꯝꯈ꯭ꯔꯕ ꯄꯇꯥꯅꯣ ꯈꯪꯗꯦꯅꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯄꯪꯊꯦꯡꯗ ꯊꯦꯡꯅꯩ ꯉꯁꯤ ꯃꯊꯧ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯁꯨꯡꯊꯦꯡ ꯍꯦꯛ ꯊꯦꯡꯅꯗꯦꯕ ꯇꯧꯔꯤꯁꯦ ꯑꯩ ꯇꯥꯔꯤꯕꯣ ꯇꯥꯔꯤꯕꯣ ꯅꯪꯕꯣ ꯑꯣ ꯇꯥꯔꯦ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯑꯦ ꯊꯥꯡꯖꯧꯗꯨꯒ ꯑꯃꯨꯛ ꯀꯗꯥꯏꯗꯅꯣ ꯍꯣ ꯁꯤꯡꯒꯩꯗꯒꯤ ꯁꯤꯡ ꯂꯧꯔꯨꯒꯦ ꯃꯩꯆꯝ ꯑꯣꯏꯅꯕ ꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯔꯤꯅꯣ ꯃꯥꯡꯒꯣꯟꯒꯤ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯤꯔꯤꯗꯨꯕꯣ ꯕꯦꯒꯇꯨꯃꯒ ꯍꯤꯡꯈꯣꯜꯒꯤ ꯄꯇꯥꯗꯣ ꯊꯤꯔꯝꯕꯅꯤ ꯊꯦꯡꯅꯗ꯭ꯔꯦ ꯀꯅꯥꯒꯤ ꯁꯤꯡꯒꯩꯗꯅꯣ ꯅꯪ ꯆꯠꯇꯣꯏꯗꯨꯕꯣ ꯀꯅꯥꯒꯤ ꯁꯤꯡꯒꯩꯗꯅꯣ ꯍꯥꯏꯕꯅꯤꯅꯦ ꯃꯅꯥꯕꯨ ꯄꯥꯟꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯃꯁꯤꯕꯣ ꯍꯣ ꯄꯥꯟꯗ꯭ꯔꯦ ꯏꯅꯥꯒ ꯑꯝꯇ ꯄꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯏꯅꯥꯁꯨ ꯄꯥꯟꯗ꯭ꯔꯦ ꯏꯈꯣꯡꯁꯨ ꯇꯦꯛꯂꯦ ꯑꯗꯨꯒ ꯏꯃꯤꯠꯁꯨ ꯇꯥꯡꯂꯦ ꯀꯗꯥꯏꯗꯒꯤ ꯅꯣꯡꯂꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯌꯦꯡꯉꯨꯅꯦ ꯊꯥꯡꯖꯧꯒꯁꯤ ꯂꯩꯕꯥꯛꯇꯒ ꯍꯦꯛꯇ ꯊꯥꯗꯩꯅꯦ ꯍꯣ ꯅꯣꯡꯂꯩꯁꯦ ꯑꯩꯅ ꯍꯧꯕ ꯅꯠꯇꯦ ꯅꯆꯦꯝ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤꯗꯨꯅ ꯍꯧꯕ ꯅꯣꯡꯂꯩꯅꯦ ꯅꯣꯡꯂꯩꯁꯤꯗꯅꯦ ꯑꯩꯗ ꯅꯠꯇꯦ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯞꯅ ꯇꯨꯝꯅ ꯍꯨꯝꯈꯤꯗꯧꯔꯤꯌꯦ ꯌꯥꯔꯦ ꯀꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯅ ꯇꯧꯒꯗꯕꯁꯤꯡꯗꯣ ꯇꯧꯔ ꯆꯠꯂꯣ ꯈꯪꯂꯝꯂꯅꯤ ꯃꯈꯣꯏ ꯃꯄꯥꯅ ꯄꯨꯡꯀꯪ ꯍꯦꯛ ꯈꯪꯕꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯐꯤꯕꯝꯁꯤ ꯌꯧꯔꯛꯂꯤꯕ ꯅꯨꯡꯉꯥꯏꯔꯅꯤ ꯍꯌꯦꯡꯗ ꯉꯥꯏꯔꯤꯗꯅ ꯏꯌꯨꯝ ꯏꯀꯩ ꯄꯨꯝꯕ ꯃꯤꯅ ꯃꯨꯟꯕꯤꯈ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯎꯆꯦꯛ ꯋꯥꯌꯥꯒꯨꯝ ꯎꯔꯛ ꯋꯥꯔꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯍꯤꯡꯒꯗꯕ ꯌꯦꯁꯅꯥ ꯑꯆꯥꯛꯄ ꯃꯩꯗꯅꯦ ꯘꯤ ꯍꯩꯖꯟꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯁꯦ ꯑꯩꯅꯔꯣ ꯁꯤꯕꯣ ꯑꯩꯅꯔꯣ ꯍꯥꯏꯕ ꯍꯤꯡꯈꯣꯜꯁꯦ ꯐꯅꯁꯨ ꯆꯥꯎꯔꯤ ꯑꯗꯨꯅ ꯃꯆꯦꯠ ꯑꯃꯇꯪ ꯌꯣꯟꯊꯣꯛꯂꯒ ꯋꯥꯛꯁꯣꯞ ꯑꯃ ꯂꯤꯡꯂꯁꯤ ꯍꯥꯏꯗꯨꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯄꯩꯁꯥ ꯑꯗꯨꯛ ꯌꯥꯝꯅ ꯇꯤꯡꯅ ꯃꯇꯝ ꯃꯥꯡꯅ ꯃꯤꯔꯝꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯨꯕꯒꯤ ꯑꯥꯊ꯭ꯔꯕꯨ ꯀꯔꯤꯅꯣ ꯃꯗꯨꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯆꯦꯅ ꯌꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯈꯪꯉꯨꯅꯤ ꯏꯃꯥ ꯏꯄꯥꯅ ꯅꯨꯄꯥ ꯍꯥꯏꯔꯦ ꯏꯊꯟꯇ ꯄꯣꯛꯄꯤꯔꯝꯃꯦ ꯃꯁꯤꯗ ꯍꯤꯡꯈꯣꯜ ꯃꯆꯦꯠ ꯑꯃꯇꯪ ꯌꯣꯟꯊꯣꯛꯄꯗ ꯀꯅꯥꯅ ꯊꯤꯡꯉꯨꯅꯤ ꯈꯟꯗꯅ ꯇꯧꯔꯨꯕꯒꯤ ꯋꯥꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ ꯍꯣ ꯀꯥꯏꯕ ꯀꯥꯏꯗꯕꯒꯤꯗꯤ ꯈꯪꯗꯤꯌꯦ ꯑꯩꯈꯣꯏ ꯏꯅꯝꯕꯦꯝꯃꯅ ꯌꯦꯜꯂꯛꯂꯤꯕꯗꯨꯅꯤ ꯏꯁ ꯉꯛꯄꯨ ꯉꯛꯏꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯈꯣꯟꯗꯤ ꯏꯅꯧ ꯍꯦꯛ ꯅꯧꯔꯗꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯤ ꯍꯥꯠꯄꯕꯨ ꯉꯝꯃꯤꯅꯦ ꯑꯦꯔꯥ ꯅꯪꯁꯨ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯇ꯭ꯔꯤꯗ ꯍꯤꯡꯈꯣꯜꯗꯣ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯌꯣꯟꯕꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯣ ꯆꯨꯝꯅ ꯍꯥꯏꯕ ꯅꯠꯇꯕꯗꯣ ꯃꯔꯣꯜ ꯊꯣꯛꯇꯕ꯭ꯔꯣ ꯃꯥꯕꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯌꯨꯅ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯀꯣꯔꯠꯀꯤ ꯆꯦꯒ ꯊꯥꯔꯛꯂꯗꯅ ꯑꯣ ꯑꯗꯨꯗꯅꯦ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯁꯤꯁꯨ ꯊꯤꯡꯂꯕꯗꯤ ꯌꯣꯟꯗ꯭ꯔꯦꯗꯅ ꯍꯤꯡꯈꯣꯜꯁꯦ ꯌꯣꯟꯗ꯭ꯔꯕꯗꯤ ꯋꯥꯛꯁꯣꯞ ꯍꯥꯡꯅꯕꯒꯤ ꯄꯩꯁꯥꯗꯤ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯨꯅꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯗꯤ ꯋꯥꯛꯁꯣꯞ ꯂꯤꯡꯗ꯭ꯔꯦ ꯍꯣ ꯋꯥꯛꯁꯣꯞꯇꯣ ꯂꯤꯡꯗ꯭ꯔꯕꯗꯤ ꯏꯆꯥ ꯃꯍꯩ ꯃꯁꯤꯡ ꯀꯔꯝꯅ ꯇꯝꯍꯟꯒꯗꯧꯔꯤꯕ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯑꯩꯈꯣꯏ ꯆꯥꯔꯒ ꯍꯤꯡꯒꯗꯧꯔꯤꯕ ꯅꯠꯇꯦ ꯃꯁꯤꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯕꯗꯤ ꯗꯣꯂꯥꯏ ꯇꯣꯡꯍꯜꯂꯤꯕ꯭ꯔꯣ ꯍꯣ ꯑꯩꯍꯥꯛꯇꯤꯅꯦ ꯈꯨꯡꯒꯪꯒꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅ ꯗꯣꯂꯥꯏ ꯇꯣꯡꯕꯒ ꯍꯩꯖꯗꯦ ꯑꯩꯈꯣꯏ ꯅꯠꯇꯦꯅꯦ ꯍꯤꯡꯈꯣꯜ ꯌꯣꯟꯕ ꯌꯥꯗꯦꯅ ꯊꯤꯡꯂꯤꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯅꯔ ꯍꯥꯏꯕ ꯑꯩꯅꯒ ꯊꯤꯡꯕꯗꯧꯅ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯨ ꯃꯁꯤꯀꯣ ꯂꯣꯏꯅꯅꯤꯀꯣ ꯅꯪ ꯍꯣ ꯑꯩꯅꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯍꯥꯏꯈ꯭ꯔꯕ꯭ꯔꯅꯦ ꯑꯩꯗꯤ ꯑꯊꯤꯡꯕ ꯃꯤꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯣ ꯆꯠꯂꯣ ꯑꯗꯨꯗꯤ ꯑꯊꯤꯡꯕ ꯃꯤꯗꯨꯗ ꯍꯥꯏꯔꯣ ꯁ꯭ꯋꯥꯏꯗꯅꯦ ꯊꯋꯥꯏ ꯂꯥꯛꯄꯤꯗꯅ ꯄꯪꯈꯣꯡꯗ ꯈꯣꯡꯉꯅꯨ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯀꯗꯥꯏꯗꯒꯤ ꯇꯥꯅꯤꯡꯂꯅꯤꯒꯦ ꯃꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯁꯥꯎꯕꯅꯤ ꯏ ꯃꯔꯤꯅꯤꯅ ꯆꯩꯅꯥ ꯐꯥꯎꯔꯝꯒꯅꯤ ꯅꯪ ꯉꯁꯤ ꯁꯤꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯁꯤꯅꯤ ꯍꯥꯏꯁꯤ니 ꯅꯪ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯀꯗꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕ ꯄꯇꯥꯅꯣ ꯈꯪꯗꯦꯅꯦ ꯕꯦꯛ ꯃꯅꯨꯡꯁꯤꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯇꯦꯕꯜ ꯃꯊꯛꯀꯤ ꯆꯦ ꯆꯥꯡꯁꯤꯁꯨ ꯐꯥꯛꯇꯅ ꯁꯦꯠꯇꯅ ꯊꯤꯔꯦ ꯉꯁꯤꯅꯦ ꯁꯪꯗꯅ ꯕꯦꯛꯁꯦ ꯐꯣꯞ ꯊꯥꯗꯕ ꯐꯔꯦꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ ꯑꯣ ꯀꯩꯗꯧꯔꯤꯒꯦ ꯃꯤ ꯃꯄꯥꯟ ꯊꯣꯛꯂꯛꯑꯃꯤ ꯅꯪꯕꯣ ꯍꯣ ꯀꯩꯗꯧꯔꯒꯦ ꯋꯥꯏ ꯁꯤꯕꯕꯨ ꯍꯦꯛꯇ ꯂꯪꯊꯣꯛꯑꯝꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯊꯣꯔꯛꯏꯗꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯃꯗꯨꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯀꯩꯗꯧꯉꯩꯅꯣ ꯉꯁꯤꯔꯕ ꯍꯣ ꯉꯁꯤꯅꯦ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯍꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯁ꯭ꯀꯨꯜ ꯀꯨꯝꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯏ ꯃꯥꯅ ꯇꯝꯕꯅꯤ ꯑꯉꯥꯡ ꯋꯥꯅꯤ ꯚꯥꯞꯀ ꯇꯥꯗꯦ ꯂꯦꯡꯕꯨ ꯂꯦꯡꯕꯤꯔꯛꯀꯗ꯭ꯔꯥ ꯂꯦꯡꯕꯨ ꯂꯦꯡꯕꯤꯔꯛꯑꯣꯏꯗ꯭ꯔꯥ ꯇꯪ ꯇꯥꯕ ꯍꯥꯏꯕ ꯉꯝꯗꯦꯗ ꯅꯪꯒꯤꯅꯦ ꯀꯣꯆꯤ ꯀꯣꯔꯥꯡ ꯀꯣꯄꯤꯗꯣ ꯇꯧꯔꯛꯀꯅꯨ ꯆꯨꯝꯅ ꯁꯨꯝ ꯈꯨꯝꯃꯨ ꯉꯁꯤꯁꯦ ꯃꯥꯃꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯀꯗ꯭ꯔꯅ ꯍꯪꯕꯒꯤ ꯋꯥꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ ꯑꯩꯁꯨ ꯆꯨꯝꯅꯒꯤ ꯉꯁꯤꯁꯦ ꯂꯦꯡꯉꯛꯀꯗ꯭ꯔꯥ ꯂꯦꯡꯂꯛꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯤꯕꯨ ꯀꯔꯤꯗ ꯀꯣꯆꯤ ꯀꯣꯠꯂꯤꯕꯒꯦ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯦꯛ ꯀꯩꯅꯣꯝꯃ ꯍꯥꯏꯕꯁꯦ ꯀꯣꯆꯤꯗ ꯀꯣꯆꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯏ ꯁꯤꯠꯄꯗꯧꯗꯣ ꯁꯤꯆꯧꯔꯣ ꯆꯠꯂꯣ ꯅꯪꯅ ꯂꯣꯏꯅ ꯆꯨꯝꯃꯦ ꯆꯨꯝꯕ ꯍꯥꯏꯕꯕꯨꯅꯦ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯃꯦ ꯍꯣ ꯐꯔꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯁꯨꯛꯇꯣꯛꯇꯅꯒ ꯆꯪꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯁꯩ ꯇꯜꯂꯨꯒꯗꯧꯔꯤꯗ ꯀꯔꯝꯅꯕꯨ ꯂꯣꯏꯅꯒꯗꯣꯏꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯄꯦꯜꯂꯕꯅꯤꯍꯦ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯥ ꯁꯅꯥ ꯍꯣꯡꯕꯗꯤ ꯃꯥꯡꯒꯣꯜꯗꯕꯨ ꯂꯩꯔꯤꯁꯦ ꯐꯔꯦ ꯑꯩ
ꯎꯗꯕ ꯁꯥꯁꯤꯟꯅꯔꯒ ꯏꯁꯨꯕꯨ ꯍꯥꯟꯅ ꯍꯦꯛꯇ ꯀꯧꯔꯒꯦ. ꯊꯣꯏꯊꯣꯏꯕ! ꯄꯨꯄꯨꯒꯤ ꯊꯣꯏꯊꯣꯏꯕ ꯂꯩꯇꯕ꯭ꯔꯣ? ꯍꯩ, ꯀꯗꯥꯏ? ꯁ꯭ꯀꯨꯜ ꯆꯠꯈꯤꯕ꯭ꯔꯅꯦ, ꯏꯁꯨꯕꯣ? ꯃꯃꯥ ꯑꯥ, ꯃꯃꯥ ꯅꯃꯥ ꯈꯨꯔꯨꯝꯖꯩ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯃꯥ ꯌꯥꯔꯦ ꯏꯃꯥꯛꯁꯤꯗꯤ. ꯊꯣꯏꯊꯣꯏꯕꯗꯨꯕꯨ, ꯊꯣꯏꯊꯣꯏꯕ! ꯃꯃꯥ ꯆꯥꯛꯁꯪꯗ ꯂꯩꯍꯧꯕꯅꯤ ꯇꯥꯔꯝꯃꯔꯣꯏ ꯍꯥꯏꯅꯔꯤꯉꯩꯗ ꯏꯁꯨꯗꯤ ꯊꯣꯛꯄꯨ ꯊꯣꯛꯂꯛꯑꯦꯗꯅ. ꯂꯥꯎ. Pupu, nang labo. ꯍꯩ ꯄꯨꯄꯨꯗꯕꯨ ꯅꯪ ꯍꯥꯏꯅꯕ꯭ꯔꯅꯦ ꯌꯥꯏꯗ ꯏꯁꯨꯅ ꯀꯧꯅꯤꯡꯕ ꯍꯦꯛꯇ ꯀꯧ, ꯕꯦꯔꯥ ꯂꯩꯇꯦ. ꯁꯦ ꯏꯁꯨꯒꯤꯅꯦ ꯑꯆꯥꯄꯣꯠꯅꯤ, ꯂꯧꯁꯤꯜꯂꯨ. ꯃꯥꯃꯥ ꯐꯤꯗꯥ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ. ꯌꯥꯔꯦꯗ ꯆꯥꯁꯤꯗꯤ. Pupu, nan makai ekoi dalakter di kadoraba. ꯅꯈꯣꯏꯒꯤ ꯆꯪꯐꯝ ꯊꯣꯡꯈꯥꯜꯁꯦ ꯄꯨꯄꯨꯗꯤ ꯀꯥꯎꯊꯣꯛꯎꯔꯦꯗꯅ. So, machin thi chong. ꯍꯩ ꯄꯨꯄꯨꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯇꯧꯍꯩꯗꯕꯅꯤ. ꯀꯥꯏꯗꯦꯗ. ꯍꯩ, ꯄꯨꯄꯨꯒꯤ ꯃꯁꯨ ꯊꯣꯏꯕ, ꯌꯦꯡꯉꯣ. ꯀꯗꯥꯏꯗ ꯊꯤꯔꯤꯕ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯉꯁꯤꯗꯤ 이슈 토이토이와 우나가다우리바니 하이드나 진가세 생나 생똑라가 마이가세 사포나 생나 따톡라가 락디바시디. So, adu orasu. 마마 이볼리 돌아오라 마마 까다이다기노다. 델리다 마쮸ꯝ 힝콜가 레이다나 레이크레다나 빡 할까다바 만데. 사나토마디 마마 마디 한딱 인지니어링 로신가다우리바니 칸데 마두수 마나 그럼 톡라가봐. 저 난 부부나 비바 사포도 자라가네 자기 브라더 파토로 이자로서 수 라이릭 다우리바 오이래. 아두니다나 마람 목가다바니 이슈시디. 아두마이나 따우라바디 부부나 아락바 쿠딩기 아사포트 마얌 아마 레이락가다우리바니네. 수 라이릭 오라이자루라. Adu di pupu, ay mulai tauru kiko. 떡톡으로. 슈디 마람 목바니. ꯑꯌꯨꯛ ꯈꯔ ꯉꯟꯅ ꯂꯦꯡꯂꯛꯂꯕꯗꯤ ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯁꯨ ꯆꯥꯃꯤꯟꯅꯕ ꯌꯥꯕꯅꯤ ꯃꯥꯃꯥ. 이모우시디 아두기슈 마땀 락키니. ngasi nakhoi ani leirambase onthokna tan chakre. Aina laklibase aruba wa makhak khanage haidana lakpanine. 그리 마당이로 마마 taigi natteda nakhoigi hingkhol sigini. ꯍꯤꯡꯈꯣꯜꯒꯤ ꯃꯇꯥꯡ ꯍꯥꯏꯕꯕꯨ Hera sana hongbana hingkhon yonbada nakhoigi nanambema sana hanbina tinggi haiba matangdugi wanida. 마마 ꯑꯩꯈꯣꯏ ꯍꯤꯡꯈꯣꯜꯁꯦ ꯌꯣꯟꯅꯤꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯌꯣꯟꯒꯦꯅ ꯇꯧꯕꯅꯤ. 하유네 마카타. ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯃꯈꯩ ꯑꯣꯇꯣꯃꯣꯕꯥꯏꯜꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯦ. ꯋꯥꯛꯁꯣꯞ ꯑꯃ ꯁꯥꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯂꯩꯔꯒ ꯊꯕꯛ ꯍꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ. ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯗꯅ ꯍꯣꯡꯕ. ꯊꯕꯛꯄꯨ ꯍꯧꯔꯕꯗꯤ ꯍꯤꯡꯕ ꯉꯝꯅꯕ ꯕꯦꯡꯗꯒꯤ ꯂꯣꯟꯁꯨ ꯄꯤꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯕꯅꯤ. ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅꯦ ꯏꯃꯧ ꯏꯕꯦꯝꯃ. ꯉꯥꯏꯈꯣ, ꯁꯣꯏꯕꯨ ꯁꯣꯏꯗ꯭ꯔꯕꯗꯤ ꯃꯗꯨꯃꯗꯤ ꯑꯐꯕ ꯇꯟꯖꯥ ꯍꯥꯏꯕꯗꯨꯅꯤ ꯍꯩ. ꯃꯥꯃꯥ ꯃꯗꯨꯒꯤꯗꯤ ꯁꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯂꯣꯟ ꯄꯤꯒꯗꯕ ꯕꯦꯡꯀꯤ ꯃꯦꯅꯦꯖꯔꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯕꯨꯡꯁꯤꯡꯅꯤ ꯍꯥꯏ. ꯑꯩꯒꯁꯨ ꯆꯠꯇꯨꯅ ꯎꯅꯔꯨꯔꯦ ꯃꯥꯃꯥ. ꯐꯔꯦ. ꯊꯕꯛ ꯄꯨꯝꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕꯁꯤꯗ ꯁꯣꯝꯗꯅ ꯍꯧꯗꯣꯛꯁꯦ ꯂꯩꯇꯕꯗꯒꯤ ꯂꯦꯞꯄ ꯇꯥꯔꯦ. ꯅꯪ ꯑꯝꯇ ꯉꯥꯏꯈꯣ. ꯃꯥꯃꯥꯒꯤ ꯆꯥ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ. ꯌꯥꯏꯗ. ꯑꯩꯗꯤ ꯆꯥꯒꯁꯤ ꯀꯌꯥꯕꯨ ꯊꯛꯇ꯭ꯔꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯗ ꯑꯃꯇꯪ ꯊꯛꯄꯤꯕ ꯌꯥꯏꯗꯅ. ꯍꯣꯏ. ꯏꯆꯥꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯌꯥꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯑꯗꯨ ꯏꯕꯦꯝꯃ ꯁꯦ ꯆꯤꯅꯤꯗꯤꯅꯦ ꯁꯤ ꯆꯨꯁꯤꯡꯇ ꯌꯥꯝꯍꯟꯒꯅꯨꯀꯣ. ꯐꯅꯤ ꯃꯥꯃꯥ. ꯍꯥꯏ ꯀꯔꯤꯅꯣ? ꯑꯩꯅ ꯎꯔꯔꯣꯏ ꯈꯜꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ?
ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠ ꯑꯁꯤ ꯐꯩꯔꯞ ꯌꯦꯡꯅꯔꯤꯕꯁꯦ ꯍꯣꯡꯕ ꯃꯥꯃꯥ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯍꯤꯡꯈꯣꯜꯁꯤꯅ ꯀꯝꯗꯧꯕ ꯀꯌꯥꯗ ꯌꯣꯜꯂꯤꯕꯅꯣꯅꯦ ꯃꯥꯃꯥ ꯂꯥꯛ 3.5ꯗ ꯌꯣꯟꯕꯅꯤ ꯑꯣ ꯑꯩꯗꯤ 4ꯗ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯅ ꯇꯧꯗꯅ ꯄꯪꯀꯟ ꯀꯟꯅꯁꯨ ꯍꯥꯏꯔꯨꯕ ꯌꯥꯗ꯭ꯔꯕꯅꯤ 3.5ꯗ ꯌꯥꯔꯕꯅꯤ ꯃꯥꯃꯥ ꯉꯥꯏꯈꯣ ꯂꯧꯒꯦ ꯍꯥꯏꯔꯤꯕ ꯃꯤꯅ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯈꯨꯔꯥ ꯅꯟꯗꯁꯤꯡꯅꯅꯤ ꯃꯥꯃꯥ ꯑꯣ ꯑꯗꯨꯗꯤ ꯃꯥꯁꯨ ꯑꯇꯣꯞꯄꯗꯤ ꯅꯠꯇꯦꯗꯅ ꯍꯣꯏ ꯃꯥꯃꯥ ꯄꯩꯁꯥꯗꯤ ꯁꯨꯅꯕ ꯄꯤꯔꯛꯂꯕ꯭ꯔꯥ ꯃꯥꯃꯥ ꯇꯪꯈꯥꯏ ꯑꯃꯗꯤ ꯍꯥꯟꯅ ꯄꯤꯔꯛꯑꯦ ꯑꯋꯥꯠꯄꯗꯨꯅ ꯔꯦꯖꯤꯁꯇꯔ ꯇꯧꯅꯕ ꯃꯇꯨꯡꯗ ꯁꯨꯅꯕ ꯍꯥꯞꯄꯒꯦꯅ ꯍꯥꯏ ꯉꯥꯏꯈꯣ ꯄꯤꯔꯛꯄ ꯁꯦꯜꯁꯤꯡꯗꯨꯗꯤ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯃꯥꯃꯥ ꯆꯥꯁꯦ ꯑꯃꯨꯛꯇꯀꯗꯥꯏ ꯃꯥꯃꯥ ꯑꯃꯗꯤ ꯂꯦꯡꯗꯅ ꯊꯝꯂꯤ ꯑꯣ ꯑꯗꯨꯒ ꯃꯆꯤꯠ ꯈꯔꯗꯨꯗꯤ ꯈꯔ ꯀꯥꯏꯊꯣꯛꯄ ꯍꯧꯔꯦ ꯃꯥꯃꯥ ꯑꯁꯥꯕ ꯁꯦꯟ ꯈꯔ ꯄꯤꯊꯣꯛꯈꯤꯕꯗꯨ ꯃꯆꯤꯠ ꯍꯦꯛꯇ ꯐꯅ ꯌꯥꯝꯅ ꯂꯣꯏꯁꯤꯟꯈꯤꯗ ꯑꯗꯨꯅꯤꯅꯦ ꯏꯕꯦꯝꯃ ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯁꯝꯅꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯕ ꯇꯥꯔꯤꯕ ꯑꯗꯨꯅꯤ ꯃꯤꯒꯤ ꯂꯧꯁꯤꯜꯂꯨꯕ ꯄꯩꯁꯥꯗꯣ ꯍꯤꯡꯈꯣꯜꯁꯤ ꯌꯣꯟꯕ ꯊꯤꯡꯂꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯁꯤꯡꯕ ꯅꯅꯝꯕꯦꯝꯃꯅ ꯍꯥꯏꯕꯗꯗꯤ ꯃꯉꯣꯟꯗ ꯇꯥꯛꯂꯝꯃꯒ ꯌꯣꯜꯂꯨ ꯍꯥꯏꯕꯅꯤ ꯍꯥꯏꯗ ꯍꯤꯡꯈꯣꯜ ꯌꯣꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯕ ꯃꯥꯜꯂꯤꯗ ꯈꯪꯗꯦ ꯑꯩꯅ ꯇꯥꯕ ꯂꯥꯟꯕꯅꯔ ꯈꯪꯗꯦ ꯏꯅꯝꯕꯦꯝꯃꯁꯨꯅꯦ ꯃꯆꯤꯟ ꯃꯧꯄꯥꯗ ꯄꯣꯛꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯡꯈꯣꯜꯁꯦ ꯇꯪꯈꯥꯏ ꯑꯃ ꯂꯧꯒꯦ ꯍꯥꯏꯔꯤꯕ ꯖꯥꯠꯂꯥ ꯑꯥꯗ ꯇꯥꯗꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯍꯤꯡꯈꯣꯜ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯀꯣꯟꯅꯗ꯭ꯔꯕꯔꯥ ꯈꯪꯗꯦ ꯃꯆꯥꯁꯨ ꯑꯃꯈꯛꯇꯅꯤ ꯍꯥꯏꯖꯁꯅꯨ ꯃꯥꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯅꯦ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯍꯣꯡꯕ ꯅꯪꯅ ꯍꯟꯗꯛ ꯍꯤꯡꯈꯣꯜ ꯌꯣꯟꯕꯁꯤꯗ ꯉꯁꯤꯗꯨ ꯃꯕꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏꯁꯨꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯟꯗꯛ ꯏꯅꯝꯕꯦꯝꯃꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯤꯕꯅꯣ ꯈꯪꯗꯦꯗ ꯅꯪ ꯑꯃꯨꯛꯀ ꯇꯨꯃꯤꯟꯅ ꯂꯩꯈꯣ ꯀꯩꯗꯧꯕꯒꯦ ꯋꯥꯁꯦ ꯋꯥꯈꯜ ꯇꯥꯅꯕꯗ ꯈꯟꯅꯩ ꯍꯥꯏꯖꯁꯅꯨ ꯌꯦꯡꯉꯣꯏ ꯍꯣꯡꯕ ꯌꯥꯏꯁꯅꯥꯒꯤꯁꯨ ꯄꯦꯟꯗꯕ ꯂꯩꯕꯅ ꯍꯥꯏꯖꯔꯤꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯆꯨꯝꯕ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯤꯅꯦ ꯃꯥꯃꯥ ꯆꯨꯝꯃꯤ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯅꯅꯝꯕꯦꯝꯃꯗ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯨꯃꯛꯅꯤ ꯅꯈꯣꯏꯅ ꯍꯤꯡꯈꯣꯜ ꯌꯣꯜꯂꯦ ꯍꯥꯏꯕ ꯇꯥꯕꯗ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯅꯅꯝꯕꯦꯝꯃꯅ ꯍꯪꯕꯗꯤ ꯉꯝꯖꯗ ꯃꯊꯃꯣꯏꯗ ꯃꯊꯟꯇ ꯍꯪꯖꯈꯤꯕꯁꯨ ꯇꯥꯕꯤꯕꯁꯨ ꯃꯥꯃꯥ ꯑꯩꯈꯣꯏ ꯚꯥꯞ ꯑꯃ ꯇꯥꯕ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯗꯅ ꯇꯧꯕꯅꯤ ꯃꯥꯃ ꯍꯥꯏꯒꯦ ꯚꯥꯞ ꯇꯥꯔꯛꯀꯅꯤ ꯍꯣꯡꯕ ꯅꯪꯁꯨ ꯇꯥꯎ ꯏꯕꯦꯝꯃ ꯅꯪꯁꯨ ꯃꯨꯟꯅ ꯇꯥꯎ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯄꯣꯛꯂꯝꯂꯤꯕꯁꯤ ꯍꯣꯡꯕ ꯅꯪꯒ ꯅꯆꯦꯝꯃ ꯁꯅꯥꯍꯟꯕꯤꯒ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯑꯍꯣꯏ ꯃꯥꯃꯥ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯗ꯭ꯔꯕꯁꯨ ꯅꯤꯡꯁꯤꯡꯕ ꯌꯧꯈꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯝꯅꯅꯣ ꯃꯥꯃꯥ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯁꯅꯥꯍꯟꯕꯤꯗꯨ ꯅꯪꯒꯤꯗꯤ ꯅꯆꯦꯅꯤꯗꯅ ꯄꯪꯊꯥꯞ ꯅꯠꯇꯦ ꯄꯥꯎ ꯑꯃꯇꯪ ꯃꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯅꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯌꯣꯟꯕꯗ ꯅꯆꯤꯟ ꯅꯧꯄꯥꯅ ꯇꯧꯅꯔꯤꯕꯁꯦ ꯇꯧꯅꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯔꯨꯔꯒ ꯀꯩꯗꯧꯗꯣꯔꯤꯕꯅꯣ ꯏꯅꯝꯕꯦꯝꯃꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯕꯗ ꯏꯕꯦꯝꯃ ꯅꯪꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯖꯔꯕꯁꯨ ꯁꯥꯒꯩ ꯑꯃꯒꯤꯗꯤ ꯆꯅꯨ ꯅꯤꯉꯣꯜ ꯑꯃꯅꯤꯗꯣ ꯅꯪꯕꯨ ꯄꯣꯛꯄ ꯑꯍꯜ ꯂꯃꯟ ꯑꯗꯨꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯌꯣꯛꯂꯝꯒꯗꯕ ꯍꯣꯡꯕ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯜꯂꯨꯅꯦ ꯇꯥꯛꯄꯤꯌꯨ ꯃꯥꯃꯥ ꯅꯤꯉꯣꯜ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ
awong awun tamduna hek luhongkibaga atop sagayda hongkrabani khanbadagi mitop ama oina khanbagi chatnabi ama ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯦꯅꯦ ꯑꯩ ꯃꯈꯣꯏꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯇꯥꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯄꯤꯕꯥꯅꯁꯨ ꯃꯧꯅꯁꯨ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ 이비엠아 낭시 어묵땅 칼루네 낭나 나빠암다 짰빠 마땀다 따다가 이따이 마두가나 낭부 마사 아마 오이버기 마옹 마따우 울락드라바디 낭 마두다 까리 파우가니 ꯑꯩꯈꯣꯏꯅ ꯏꯅꯝꯕꯦꯃꯗ ꯑꯗꯨꯃꯛꯇꯤ ꯇꯧꯈꯤꯗꯕ꯭ꯔꯥ ꯈꯟꯖꯩ ꯃꯥꯃꯥ 하이 나코이나 칸타루드라바나니 망원다디 마두굼라바 까야 아마 마기 타모야두다 파우크라바니네 시에마도 그럼요 마마 잉홍바 사나한 비세 이시가 이바이가나 이한하나 펑자바 마사니 마기 이렘칵나 나학 오이락바니도 낭기 수망 망골시다 마수 낭굼나 짜우락바니 낭기 흰골시다 하우리바 우와 하이레이 뿜나막시다 마기수 눅시바 하이바도 야우리바니네 마롤 톡드라바 하이팔두나 마부수 마삭 캉리바니 타모이기 마리세 낭기다 나띠네 마기수 흰콜라시다 타모이기 마리야마 레이나리바니네 홍바 나시마수 미니 타모이 팔리바니 마기 아맛따 nga이제라바 막바부 까리기 눅시로이더우리바노 나코이나 눅아이나 빤바 우라가 마학나 까리기 하라우로이더기네 낭기 아와 아나다 마부 낭원다기 똥아나 카이독두나 탐바시부 마학나 눅아이럼가드라네 홍바 ꯆꯨꯝꯃꯤ ꯃꯥꯃꯥ ꯃꯥꯃꯥꯅ ꯇꯥꯛꯄꯤꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯃꯥꯃꯥ 홍바 ꯑꯗꯨꯕꯨ ꯃꯥꯃꯥ ꯏꯆꯦꯃꯁꯨ ꯑꯩꯒꯨꯝꯅ ꯂꯥꯏꯔꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 3 ꯄꯨꯊꯣꯛꯅꯕ ꯇꯥꯟꯅꯔꯨꯕꯗ ꯀꯥꯟꯅꯔꯣꯏ ꯈꯜꯂꯨꯕꯒꯤ ꯇꯥꯟꯅꯈꯤꯗꯕꯅꯤ ꯃꯥꯃꯥ ꯍꯩ ꯅꯆꯦꯝꯃꯗꯣ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯕꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨꯅꯦ ꯍꯣꯡꯕ ꯉꯁꯤꯗꯤ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯍꯤꯡꯈꯣꯜ ꯑꯁꯦ ꯅꯍꯥꯛ ꯊꯛꯇ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯔꯦꯅꯦ ꯍꯣꯡꯕ 이시엠이 이붕어 낭나디 나시엠 아이기 타모이나 까리 칼리 할부세 강들버려다고 ꯀꯅꯥꯅꯣ 한비 ꯅꯠꯇ꯭ꯔꯕ꯭ꯔꯅꯦ 마니 마마 ꯍꯩ ꯅꯪꯕꯨ ꯀꯅꯥꯒ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯤꯅꯦ ꯑꯗꯨꯛ ꯅꯤꯡꯉꯝꯗ ꯃꯥꯡꯒꯣꯟ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯀꯞꯂꯤꯕꯗꯨꯕ ꯍꯩ ꯌꯦꯡꯉꯣꯏ ꯃꯥꯃꯒꯤꯗ ꯂꯥꯛꯂꯒ ꯅꯪꯅ ꯑꯗꯨꯝ ꯀꯞꯄꯗꯣ ꯃꯥꯃ ꯌꯦꯡꯕ ꯉꯝꯗꯦ ꯇꯧꯍꯣꯏꯗꯦ ꯀꯞꯀꯅꯨ ꯏꯆꯥꯁꯤꯗꯤ 마마 이 까리 하이가다바노 강데 와칼라세 미국 아마도 못하고 안돼 ꯉꯥꯏꯈꯣ ꯏꯆꯥꯒꯤ ꯋꯥꯐꯝꯁꯦ ꯇꯔꯥꯏꯕ ꯑꯃ ꯑꯣꯏꯒꯅꯤ ꯊꯥꯖꯗꯦ ꯁꯦ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯎ ꯃꯗꯨꯗ ꯐꯝꯕ ꯍꯧꯅꯗꯦꯅꯦ ꯃꯦꯟ ꯇꯥꯅ ꯈꯟꯅꯁꯤ ꯁꯦ ꯃꯥꯡꯒꯣꯟꯁꯤꯗ ꯀꯥꯈꯠꯂꯛꯎꯅꯦ ꯅꯪꯕꯣ ꯂꯥꯎ 야라니 마마
ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯃꯒ 이해 온톡이다고. 그래 그래. 아도 그리 마릉기노 낭나 아도 나토아이 누아이트리바 와도 마이엑생나 마음마다 담. Mama, 응. Ningolgi mapok ase. Kaya datuan kraban. 한비. Yung nagsagay buon krabadi. Namak marita narabago. 응. Isama ki het. Pwede na pamdari ba yung kola doon na. Ay hak amatalay trabago. Sabukan na humlagliba. Matamgi sa umasina. Ay gitaboy na hansin na ito na. Wang kayangan bire mama. 사나 한비. Ay giiwalay na ba to? Masim ay na taway na gisuhen na nung si. 응. Mahagta na wata pa na nung ayay panalay kiba doon eh. Masim ay nilay ning ojari ba? Ano ba? 아두부 까이다오라바. 하유. Ano ba mama? Layoy kraba. Ima pa bang ahalaman sing doon na. Seksin na ngaksin doon na. Mapok kayanda. Lisang sinalayak laba. Ay ipam lamdam do. Nasini mahit sa laure. Kahit ka na maging ay na nalayaure ni mama. 나띠. 사나 홍바나. 낭기 타모이 쇼크나바. 까리 따오라바게네. Hingkola do. 응. Machit ang matadulaga ni. 하. Mana ay magtalak to na hayrabadi nati. 아. Minatam lang padagi company. 오. Magi workshop ang mahanga ni Hybra Karina. 하. 까리 하이바. 사나 한비. 홍바 막나. 마둠나 핵 따오라바. 아, ngaiko. 유언바디 까나다 유언가다우리바. 낭부 캉락브라네. Kangi mama. 까나니나 미석도. Ako'y abo ko'y ga marisutok na ba? 아. Awang tangbagi kura nandasing na yun gada ba oy naman? Maduso ay nalo na kang dorak pa niya. 이씨. 까름동이 시디. 루가다우리다. 낭기 난다싱 하이바두디 마로 레이 크라바 미니네. 로자남 부자남 온톡 나 하이 크라바. 미기 윰힝콜 싱가세 오이자 오이탁나 라호가다바기 고신 세나드나따 레이 크라바 미니네. 이씨. 아이 셀 툼가네 맛짓 록신바 오름라바디 미나 구망 싸우신 기니고 감람동이 따우립시디야. Aduda ni mama ay nawari pa si. Ihingkol nung aduda adugo mamahi manaykan ba miyoy ado. Sangsin do na lay kiba taare hek kan ba dada. Ay lay tabang amday mama. Ipwana tunggi pun sige damag apabat-habag amapay kalagpada. Masim ay nagkarigi damag ta sogaloy dagay. Adubo hingkol ado yun ba tara ba su. Sok na dagay. Ay ngonda mangsaw na napao amat ang pinaglamadi. Ay se, aduk hang supenda ba sila ramloy na ba ni mama? 파레 한비. 나토아이 누아이따바 따오라간. 허직디 아이코이슈 난다싱나 굿 팅질락방 엄다나바. 까리노 섹신 도랑 카레디 바이칼라시. 아 마마나 뿜나막 싱아도 하나바 실라게 와라간. Ay shu, yung dagkari daw sige hay ba to? Muna amok takaluki. Iwagi hingkol di, macit ang mapawa kay bayan. Macim ay nalayjabi tuna putok to na. Ning tiba waroy sinama, soy da na purakan. Pare, mama, nga sige di, ay amok yung nabataw siya lagi. Nuni nilay raga, amok laglagi mama. 파레 여우로 신이도 앙사 사나 한비기 타모이기 마빠오콜. Is, wahay wata kati kaya da kuhi tairiba. Ipwagi hingkol macit ama pau kaiba yaroy ga haidana. Thamoy nungdana kalkut hupumlaga maupa nupagi hingkol kannabagi namada magi suhak talakpadagi inambe mana kortagi siya tharaktuna hingkol yonba yaroy na thingliba natro. Hingkol yoning babu kana yaubagi yadabagi tawbani. Adudi aikoy kangsi siba tabani. Hey, nang ngakta tumina lekho kadawga. 벤제데두나 하이저리버니다.
사우르노 사우르노. ꯌꯦꯡꯉꯣꯏ 이베마 ꯀꯩꯗꯧꯕꯒꯤ 시ꯒꯗꯧꯔꯤꯕꯅꯣ? 미부 헥다 깡시 시바 야브라네. 마마. 까다이. 셰셰. 실로. 나는 베마나 나코이기다막다니 하이다나 시행나 삐럭바니. 루파 락 마리니 럭실로. 그래. 시험이디 그대에게 배샤. 홍바 땅아이 파드라바디 레이트바 야다바니. 나학 타자다바 떠오가노. 마시 나지엠마기 시행라바 마랄. 이남베마나 asuk yamba paisadi karamna. 라요이 크라바 이바이가 이치에가나. 나시엠마기다막다 운키바 라우 파리 야두마가 사나 카라두 까이톡자라가 마음마기 이팜다 삐럭바니 찍나가노. Hingkol macet ama thadokpada yelibe inambemana masamaki awun lawduga sana lupa makai kaithok tuna piraklibasibu. Ai bab taba ngamjadre mama. ꯌꯦꯡꯉꯨꯗꯣ ꯂꯧ ꯍꯥꯏꯕꯁꯤꯅ ꯃꯊꯥꯡ ꯑꯃꯅꯤꯗꯣ ꯑꯗꯨꯒ ꯍꯤꯡꯈꯣꯜ ꯍꯥꯏꯕꯁꯤꯅ ꯑꯃꯅꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝꯗꯤ ꯂꯧꯐꯝ ꯑꯗꯨꯗ ꯇꯥꯈꯤꯕ ꯅꯠꯇꯦꯗꯅ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯇꯥꯈꯤꯕꯅꯤꯗꯅ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯄꯥꯃꯛꯅꯤ ꯈꯟꯅ ꯆꯦꯠꯅ ꯀꯣꯟꯖꯔꯤꯕ ꯂꯧꯐꯝ ꯑꯗꯨ ꯀꯥꯏꯕꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯟꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯨꯝ ꯀꯞꯈꯤꯕꯅꯤ. ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯃꯔꯣꯝꯗ ꯂꯩꯇꯦꯡꯅꯤꯗꯅ ꯆꯥꯃꯔꯛ ꯂꯩꯕ ꯌꯥꯏ ꯆꯥꯃꯔꯛ 시바 야바니. 사나 시드라바슈 힝바디 힝나리다나. 아마 나마 보러 오는 마마 배샤싱세 나마 로봉음서 홍바 에이 시기 못 본데 야마 란 크레마마 이때 시는 란 크레마마 홍바 따우노 나둠나 따우고노고 나시엠마나네 낭기다막 다시행나 마띵 빵락바니 마기디 낭나 탄탄이네. 홍바 낭나 ngasi paisasin ngasi lau haiba mayadrabadi mahak tasiyeng nasiragani mangonda taklamdana hingkoldo yonba yaroy haibagi kotki cheduda nasiyemana soy hek tauba loibaga mahak khanghodana lektarakpadagi ngasisu hospitalda mahak leire. 나바이 붕어나 paisasinngasi aigi inakta chelaktu나 tilaklamбani. Mana pirurabadi lana khankragani khanbadagi aibu amukta thinbiyu sanahanbigi mathwai amuktangdi kanbiyu haina nabai bungona engonda khurumlaga kapamini hai hongba. hongba aidi halni 시가다바 꾸실락더라고. 낭기 나마가 뽑민나봐 낭기 마음은이되나 레이키드라봐 에이 제두나 따이방 타독람다이다 마마 마빠 야우다나 레호라가다봐 나신나 파니보 마마기 펌시다 신나람바니네 홍바 nang mamagi masi amukta yengo nasi magi matwai si amukta di kansi kay daw bagine huwangba hayang ay nasiraga ay ginung siraba isi dugi mapamda imaya si ay ulubang amoy dorin ay huwangba. Mama nama po buta tinggal piu kedua ni mama. huwangba mama nama kurun dun hajari mama nama po tinggal piu mama. Mama, ay ko'y di angangi.
ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯄꯪꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯃꯥꯃ ꯅꯆꯥ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯁꯦ ꯍꯧꯒꯠꯂꯨ ꯑꯩꯈꯣꯏꯗꯤ ꯏꯆꯥꯒ ꯏꯃꯥꯛꯀꯅ ꯀꯩꯗꯧꯕꯒꯤ ꯂꯥꯜꯂꯨꯅꯤ ꯍꯥꯏꯕꯒꯦ ꯂꯥꯜꯂꯤꯕꯗꯤ ꯊꯧꯌꯥꯝ ꯄꯨꯕ ꯅꯪꯒꯤ ꯃꯥꯃꯅꯤꯅꯦ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯜꯍꯧꯗꯕꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯐꯔꯦ ꯅꯆꯦꯃꯅꯁꯨ ꯅꯈꯣꯏꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯅꯤ ꯅꯈꯣꯏꯁꯨ ꯅꯆꯦꯃꯒꯤ ꯃꯅꯥꯛꯇ khara chatpiyu ko mahakna nakhoitabu khaurangna ngairibani nei tharaba imai si puraga aikhoi karamna inambe ma unaba chatkani as ondo me kai kri ikairunu isa sidi ikaipam thokti yengoi makha thabana mathak thongbada khangdabadagi lankhiba soikibadi mado lanba kaude taibangi haunabini ne nakhoigi saktam singado mahakna hek ubada sana hanbigi anaba ado pungpha phakhragadabani ne I mari haibase masini ne ibema mama adudi mama su amu yauna batawrage laikai gi ipana masu leihobani laikai adudadi ahanadi yam silakdrabanina ngai haktang yawbirudrabadi hekta waraugadawribani sini do ahal oisilakpa haibase onthok na lukraba ihe aidi kawida aidi su thoibada hairamdredo yani mama malai parangani mama oh phare aduni hongba isu mathantani kaithokpa yaba nate ko kanna seno adudi mama amu yaukrage ko mama aikhoi yare ado nakhoi nasi magida chatpa haibado kauni ko khara thuna chatpiyu ahoi mama adugane hongba mama nakhoina hingkhon yonbada pot ki chega thadana thingkhibadudi nasi mana aigi da chelaktuna kaplabadagi aina sinkhibani nangna nangi awangi nanda sing haibadudi senjau paibani marau sing onthok na leikraba chi ama thadana thinghodrabadi mana khumang chawsilakani khanbadagi mamana aduk sinkhibani madugi damakta nakhoina nachiamada sauningba warauba leirabasu makhata na thamlanu hey sauge hairabasu mamada oina sauko hongba ai chale ko angang sa nakhoi sana hanbigida chatpa haibadu kaungni ko khara thuna chatpiyu hani mama sheje paisa singse chekshina thamdira hoi aikhoi mama na hairakpadubu medicine ward ki room number 11 haiba natro mane room number room number 11 mangdoriba ka sijni aibu inamagi manakta sangbangam khidra kaino na haidubo isi ne khoitabu khora na ngai dana leibani jingnagana changchila baba ai nechu bibu ya no oninge magi manase sangche hoi nene ga soidan unaraga dabne lao sana changchila ichi inama ichigi hongba inamagi yasna inama karigino nakhoina mitop amago tingak thongjin maya aduda leplega lairibodubo lao changlo nechu bia nang aibu nusidrabo
ꯀꯔꯤꯒꯤ ꯏꯌꯥꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯒꯦ ꯏꯌꯥꯅ ꯄꯨꯡ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯅꯦꯅꯦꯒꯤꯗꯤ ꯊꯋꯥꯏꯅꯤꯅꯦ ꯂꯥꯛꯑꯣ ꯅꯦꯅꯦꯒꯤꯗꯤ ꯂꯥꯛꯑꯣ ꯅꯦꯅꯦ ꯆꯦꯅ ꯑꯃꯨꯛꯇ ꯀꯣꯟꯒꯤ ꯂꯥꯛꯑꯣ ꯏꯆꯦ ꯏꯕꯥꯏꯗꯤ ꯂꯩꯕ ꯎꯗꯦ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ꯭ꯔꯣ ꯅꯕꯥꯏꯗꯣ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕꯒꯤ ꯔꯤꯖꯜ ꯂꯧꯔꯨꯅꯦ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕ ꯀꯨꯏꯔꯣꯏ ꯍꯜꯂꯛꯂꯅꯤ ꯑꯣ ꯑꯗꯨ ꯏꯆꯦ ꯏꯆꯦꯒꯤ ꯍꯛꯆꯥꯡꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯏꯌꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯁꯤ ꯎꯕꯗ ꯏꯆꯦꯒꯤ ꯑꯅꯥꯕꯒꯁꯦ ꯄꯨꯡꯐ ꯍꯦꯛ ꯐꯈ꯭ꯔꯦ ꯍꯣꯡꯕ ꯏꯆꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯛꯆꯥꯡꯁꯤꯁꯨ ꯌꯥꯝꯅ ꯀꯟꯈꯠꯂꯦ ꯅꯨꯡꯉꯥꯏꯔꯦ ꯏꯅꯝꯃꯅ ꯑꯁꯨꯝꯅ ꯍꯛꯆꯥꯡ ꯀꯟꯈꯠꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯄꯥꯞꯇꯅ ꯀꯨꯞꯁꯤꯟꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯑꯃ꯭ꯔꯤꯠꯇꯒꯤ ꯏꯔꯤꯛ ꯑꯃ ꯈꯤꯛꯂꯛꯂꯕꯒꯨꯝ ꯐꯥꯎꯔꯔꯦꯅꯦ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯈꯜꯂꯩꯗꯕ ꯋꯥꯍꯩ ꯀꯌꯥ ꯈꯟꯈ꯭ꯔꯦ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯊꯛꯈꯥ ꯈꯪꯗꯅ ꯍꯥꯏꯈ꯭ꯔꯦ ꯆꯩꯈ꯭ꯔꯦ ꯀꯣꯛꯄ ꯉꯝꯅꯔꯣꯏꯗꯕ ꯏꯔꯥꯜ kaya inamagi mapamda hanna langjakre adubu madu pumnamaksing ado nakathabani haina khan inamana koiba muktadi ngakpiyu ko amuktadi ngakpiyu inama hai hauna de hola se karigi do nangna inamagi khung konduna kapliba se karigi do nakoina karigi laludage punshigi upai thiraklabada nakoina pangthoke khaliba thudang ado achumba makni masana tabani ne inama tingthong madona pakpa ayu khirigla dagi su hena chenglaba thawjal dagi irigna ninik launa pathok tana centrakliba isigi minung sigi isila duda nopana ikang ama thokonge thorang lori ise nopa ta singna lan krese isigi maphamda nopa kai krese wakal thiangba apamana naw aibo isena mukta ding apiu che magi machindagi waram pumba mayek shekna khangle karigidama isena ekogi maphamda mapa naidraba khudol ama tambiram nibno ai khudol adu lobung moise ai madulobagi matik esete mapum padraba ai wakal asida baksin ke yumak sagai on krabade ningol singe hak magi korino pham tarbe khol aduda leitre mangkhre haina musima kaya dalan krabna I maridagi hena chetlaba mariama ngasidi taibang pal asida ani shuna leramdre che isigi minung si adumakna aibo mit panghan buduna mayek singda khudam piduna khangan baguna thokle je aigi marangidama isina hospital asida leibane madugi phattaba mahi pumbasu aina pumpham thokpani je chili pakhak pokpada aina isibu taraina khalubako adubu isina de aibu luraba tampam masida godang paiduna chingkapire kari wai hairaga isigi thamogi awabadu kokhan mangumgani haibasu nopadi khangdre ise aibu nungsibi ise mausage nopa magum nangin napamda kisagi ise nopa mong apiu ko ise hongba hai karigi kapliba na ngawba iche kaisu saudi pukninda nungai taba pendabasu amat lekti che pumnamak nakhoigi yai phanabagi damak iche na sinkibani ne ipabu karigi isena warurudage che yengudo ichemgi hongba nangase ichegi mittadi ngasisu ngarangtagi angangumna urin he nangna nache ingonda waraukiba kayado dungai matam mamada nangna angang oiringai matam nasi egi ifamda oina sakhiba
nauthi sakhiba adumakni haina khalibani ngasisi mi oina pokpa mapokti nong masauba nini phaba haibase hauna sani karigidamak nangi pendaba khajikna maram oiduna ichil ipwagi lamaida sambalama khagi thorang libano yengo aigi dina khoina taranga sigi taibang palasida kanabu lairibake sauning ba kaya lairabasu ichil ipwadabu malong thamba hongna bro yengo hongba iyaida kahaba kongolgum mikuppada mangkhigadaba miyobagi punsinine yengo isena nakhoigidamak piriba tariki senja aduda ipwagi sening oiduna nangna pange khaliba thabak thorom kaya do mai pag pangthok pangamjaro ko ichipki bugo adugane iya matomtani lauri yum phamdi kaibe yade ko umnamak iyagi thambigadabani yengo puthang naina hingkhola se mirol kaya nangak senduna laikhrabani madugi mahina ngasi aikoina mafam maduda lepa ngamjariba natra karigumba nangna ngasi hingkhola se yonthokiba tarabadi iyagi idagi lakkadaba sada naudagi asingba iyadudi chaigoi ngasida itinjaba phamlaroiko yengo maram masina ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯂꯕ ꯂꯧꯔꯤ ꯌꯨꯝꯐꯝ ꯑꯁꯤ ꯉꯥꯛꯁꯦꯟꯗꯨꯅ ꯍꯤꯡꯒꯗꯕꯅꯤꯀꯣ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯍꯛ